State as a thokliba irang asigi matangda Prime Minister Narendra Modi na wafam amata thamdaba asina Manipur miyam asi India laingakna second class citizen gi thakta hanthana thambiri haiba mayek sengna takle haina Manipur Maitai Pangal Welfare Organization MMWO gi President Boboy Khorimayumna fongdorakli Imphal East ki konung mamangda leiba Hotel Castle da pangthokhiba MMWO gi taramari rak suba mapokomon thauramda wafamasi fongdokhibane thauramadu boboy na makha taraduna lamdam asida punna khundaminariba furup singna aigi furup ki haiba apikpa wakhalon lakpa mikup khudinge apunbagi saktamda akaiba piduna lakli aikhoi maselgi marakta yengthinariba makhai apunba Manipur ama sagatpada thintabada natana mitop singna khudong chaba laukhigani atopa state singda irang thokpa matamda center na athubada mithieng changduna waroisin purakhi adubu tha 19 helaklaba irang ase ngasi fauba loisindana thamliba asigi nungi oiba agenda miyamna khangnaraklaba wafamni Manipur gi chiraba matam asida MLA singna fam konduna leibagi mahutta makhoina mang thaduna amadi miyam gi ihul khangna khongfam thangdrabadi MMWO gi maikaidagi MLA singi mathakta khongjang changsinaba sem saduna leire haina fongdokhi Government, state government asiso leirib MLA sing asiso hairiba pochi aikoi su aikoi moi yeng maya ba yenga lae makoi si parja gi apamba mongda parja ga loinana chataba taragadi moina mang tharaga chat oiragana aikoi moi gi matungda aikoi inaraga chatkani aduga makoina mabuk manam naira kanda hairiba posing sida aikoi gi yengaga adum aikoi gi chawpri khaki oiba taragadi aikoi makoi gi mathaktasu aikoi khongjang aikoi gi changsan ba sen saraga lei haiba sai mase ai thamjage